ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯥꯉꯣꯝ ꯀꯤꯔꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ आकाशवाणी इम्फालगी पाउकांगबु अमसुंग राज्य आर्ट एंड कल्चर डिपार्टमेंट पुनः सिंजबा आजादी का अमृत महोत्सव क्विज प्रोग्राम की 53 सूब एपिसोड की वहांग हंगजरी। वहांग अदुदे इंग्लिशिंग मचनिपान मरपुतरा माथोइगी एंग्लो मणिपुरी वार्ड खोंगजोंगी लानफमदा ब्रिटिश सिंह सिजनकिबा नोंमै टॉप अदुगी ममिंग करी कौबगे लान अदुदा ब्रिटिश सिंह टॉप कया सिजनकिबगे। The question is, name the cannon used by British troops at Khongjom battle during Anglo-Manipuri War 1891 and how many cannons were used by the British troops. Aikoigi email address airinfalnewsquiz@gmail.com da isagi ming laifam amadi contact number galoinana adongi paukhum thabirau. Mamangi irai nimita quiz program asigi 53 suba episode ta hangjakibu wahang Manipurda Ningthau Kulachandrana panma matamda Kangla sa mamangda British officer mangakkiba Manipur gi sanglingba du kanano wahang asiga suma paukhumdi sanglingba sagol sem dhana singni haibasini khwaidigi hana suma paukhum pirakkiba mioi ahum khangachare makhoi singa dudi ahanba winner na wangkhai pukramam leiraktagi Tania Ngangomni. Aigi ming Tania Ngangom kaujai ai hauzik GP College ta tamjari All India Radio Imphal amadi State ki Art and Culture Department anina kusamnana puthokliba Azadi ka Amrit Mahotsav program asi engondadi kanaba yamna fangjai Indian history amadi Manipur gi tanglaba thongna phaba ipaipu singgi wari su tajaba fangjai All India Radio Imphal amadi State ki Art and Culture Department bu haninga leitana thagachari. Anishuba winner na Khangabok Serapur Lekaidagi Saikhom Gorkasor Singni. Ahum suba winner na Lilong Damdagi M. Ishaq Khan ni. Winner singda Congratulation Pijari. Loishalakpada ngasigi kuntra manga suba episode ki quiz ki wahang amuk hananing sing jari. English sing machanipan marputara mathoigi Anglo Manipuri War da Khongjonggi lanfamda British singna siznakiba nongmai top adugi maming kari kaubage. Lan aduda British singna top kaya siznakibage. The question is, name the cannon used by British troops at Khongjom battle during Anglo-Manipuri War 1891 and how many cannons were used by the British troops.